Malemgi mafam sin matungna pangthokhre Thoubal Municipal Council TMC na susinduna Malemgi sin missing ginimit palan thoram Pangthokhre. Social justice and decent work for all haiba theme da Thoubal wang matabada laiba TMC gi campus da pangthokpa thoram aduda TMC gi caretaker chairperson Thongam Syamo Singhana athoiba mitunglen oiki amasung senior chief executive officer Dr. Samuel Moirangthemna thoram mapu amadi TMC ward number 16 gi caretaker councillor Mutum Ibubi Singhana akanaba mitunglen oina saruk yaki. Athoiba mitunglen gi warol da TH Syamo Singhana hai sinmi singna lawkiba thodangdagi Thoubal town na kumza ing 2018 da leibak asigi awang nungpok maikai gi oina khwaidagi lunanba aduga kumza ing 2010 anishuba taba ngambani. Masigi damakta Thoubal gi sinmi singbu thagatpa fongdoki. Thoram mapugi warol da Dr. Samuel Moirangthemna hai sinmi laibana aikoi nungaina hingba ngamlibani. Makoi leiremdrabadi malem asida awaba kaya mayoknagadoribani. Sinmi singi kudolna chaukhatpa amasung lunanba malem oiba ngamlibani haibada haimanba thokloi haina makoigi thodang yamna chawi haina su fongdoki. Maramasina leingakna sinmi singi yaifa thorang kaya paikhatlibani. Sinmi singi kutsuman hengatnabasu thorang lokhatli haina su fongdoki. Palan thoramadagi saruk ama oinasu TMC gi sinmi singbu achamba kudol piduna ikai kumnaba utki.